mayam ahanumaktadi kukno kurumchari madi tarab noksari PK channel pothaminasi khaminasi channel asina lepnaidana chayol khudingi nomajing numi khudingi thamjarariba chayolgi Rashifal da ngasi sodumak pudunu laksari ngasi January gi tang 3 tagina lakadoriba January gi tang 16 faubugi oiba chayol sigi Rashifal khudul tamjanabagi damak pudunu laksari ngasi gi chayolgi Rashifal si adamak mahusa ga chapmanana tangkak ani thokna thamjabagi mong ngasi gi takakta tang 3 tagina tang 8 faubugi leriba fol ama aduga lemoriba tang 10 tagina tang 16 faubugi leriba Rashifal asi thamjaraga Rashifal khudimaki oina haksangi oiba fol aduga mahai masingi amadi chayol sida pakhang lesabi singi oina Rashifal sida kari kari leri haibado khudol tamjaraga losinjagadabani mausagumna mes Rashifal dagi aduma hujare haraga aroibada min Rashifal lokusjaraga losinjagadabani khudol tamjage ngasigi puduna laksariba January gi tang 3 tagina tag 16 faubugi oiba chayol sigi Rashifal khudol tamjage marakthana nungairaba paujala matang pijari madudi adu nungsi kanwa sangi kambasa ga dalai kitni da adu pani dane ba ma lai di kibamse adu is mai nungsi antong son onsa biro yeng jage kyam yam no那电能给到我能臭，特呢那么卡子特别哦，呀没那过去的，不要我到。Adu mo ni mai ka ni de Asian da yang mas mai ja ko na. 这应是个不是呢。那吃了，不要臭。 Adu sa ho ken de chung chung jin. 是弄苦样子的， 这哎我那是是了呢， 可以那搞不能，用那搞。 Adu mai sa. 弄的不对，弄的。 ah khunda ba kayam chu yaw ra na khangai ne ba nung Ska tapre no mai, yung na to. Faredudi mayam chayolgi Rashifal da amuk mai onsin minarasi ahan basidi mes Rashifal lokusage mes Rashifal gi oina ahan batangka ki tang 3 tagina tang 8 faubugi manungda lamtu leiba mingonda leikiba sel tum phangba isorgi thabak thoramda pukning sangba matam oigadori lemhoriba tang 10 dagina 16 faubugi manung sidana imung manung semjin sajingani anobu marup phangani mari mata chawgani Pungisay tobo kanagani haksangi oinadi thoina kaide mahaigi oinadi fajana sathabang amgani aduga pakhang lesabi singi oinadi tungnagani ani subada lokasage breast Rashifal gi oina tang 3 tagina tang 8 faubugi ahan batangka ki manungda lamtu yengba chatkani anubu marup thengnagani fam hongani wanoma mai pakani wakhal yamgani mathau chingani sel su masjid pangbelai gani lemhoriba tang 10 dagina 16 faubugi manungda imung manung semgat sagat gani lila drama yawba mingchat phangani imung manung santi oigani haksangi oinadi kaide mahaigi oinadi fai aduga pakhang lesabi singi oinadi tungnagani ahum subada lokutsage Mithun Rashifal gi oina tang 3 tagina 8 faubugi ahan batangka ki manungda pamkaba subano makanaba imung manung semgat sagatpa ngamba matam oigadori anobu posai lepsingani aduga lemhoriba tang 10 dagina tang 16 faubugi manungda lila drama yawba kanagani isor gi thabak thoramda pukning sangani laikai gi thabak thoramda su pukning sangani aduga pamdi hongdo hongjin khara tawgani haksangi oinadi kaide mahaigi oinadi fai aduga pakhang lesabi singi oinadi aina singnagani mathangda karkat Rashifal lokusage karkat Rashifal gi oina ahan batangka ki tang 3 tagina 8 faubugi manungda thabak thoromda ningba thungba watkani mina thabak tobiba kayada ningba thungdaba imung manung semgat sagatpadi khrangamgani pamchu hongdo hongjin khara piri lemhoriba tang 10 dagina 16 faubugi manungda anuba marup mapang phangani mari mata yumda thunglagani aduga mari mata gi upai su phangani
ꯄꯨꯡ ꯏꯁꯩ ꯇꯧꯕ ꯀꯥꯟꯅꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯩ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯁꯤꯡꯍ ꯔꯥꯁꯤꯐꯜꯒꯤ ꯑꯣꯏꯅ ꯇꯥꯡ 8ꯇꯒꯤꯅ 4 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝ ꯇꯨ ꯆꯠꯀꯅꯤ ꯋꯥꯈꯜ ꯌꯥꯝꯒꯅꯤ ꯁꯨꯕ ꯅꯣꯝꯕ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯟꯅꯒꯅꯤ ꯄꯨꯡ ꯏꯁꯩ ꯇꯧꯕꯁꯨ ꯀꯥꯟꯅꯒꯅꯤ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯥꯎꯕ ꯃꯤꯡꯆꯠ ꯄꯨꯔꯛꯀꯅꯤ ꯇꯥꯡ 10ꯗꯒꯤꯅ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ imung manung semgat sagat kani wano mamai pakani fam pongani haksangi oinadi kaide aduga pakhang le sabisingi oinadi tungnagani matang dalokasage kanya rasi folgi oina tang 8 tagi 4 fawgi ahan batang ki manungda mathau yamna sinba matam oigadori sel sumakong pangani subonomba karbar toba kanagani anobo marup fangani mari mata su sawphokani lemhoriba tang 10dagina 12 fawgi manungda wanoma sakri thangani mina kalakani imung manung semgat sagatkani jagoi sei tobasu kanagani haksangi oinadi kaide mahigi oinadi pai loinana pakang lesabi singi oinadi tungnagani mathangda tulla rasi folmuk lokastarake tulla rasi folgi oina tang 8dagina 4 fawgi ahan matangkaki manungda suba nomba karbar toba kanagani ईश्वर की थबक थोरम द सुपुकनिंग संगनी थवाई यावगनी सासन की करबार द यामना चौखत मतम ओइगदोरे लेमोरिबा तांग 10दगिना 19 फावबगी मनुंगदा साना कोनबगी थबक त मिंचत फंगनी लमतु येंग मचतकनी फम कागनी मरी मता चावगनी इमुंग मनुंग शांति ओइगनी हक्सांगी ओइनदि काइदे महैगी ओइनसु फजना अदमक चथब ngमगनी पाखंग लेसाबिसिंगी ओइनदि लुहोंगनी मथंगदा Brisik Rashifal lokasarke Brisik Rashifal gi oina tang 8tagina 4 fawbagi ahan batangkaki manungda mina sel thoragani mathau singani thugdok yamgani ningba thungba khara watkani loinana sel makong pangani anubu marup fangani lemhoriba tang 10dagina 19 fawbagi manungda sasangi karbarda sel mangani lamtu satpa kaide ईश्वर की थबक थोरम द पुकनिंग संगनी मरी मता युम द थुंगगनी हक्सांगी ओइनदि काइदे महैगी ओइनदि फजना तौगनी पाखंग लेसाबिसिंगी ओइनदि थुंगगनी मथंगदा धनु राशि फॉल लोकसगे धनु राशि फॉल की ओइना तांग 8तगिना 4 फावगी मनुंगदा मथौ यामना सिनगनी अनौब मरुप मपांग फंगनी सुब नोंबा करबार तौब कानब वातकनी वखल सरांगनगनी lamtu satpa thoina kaide imung manung semjen sajingani lemhoriba tang 10dagina 19 fawgi manungda sana konabagi thabak ningba tungba watkani pungi sei tobu mingchat fangani lila drama yawba sel fangani haksangi oinadi kaide mahaigi oinadi ningba tungde aduga pakhang lesabi singi oinadi muknagani Makar Rasi Folgi oina tang 8tagina 4 fawgi ahan batangkaki manungsida imung manung gi thabakta mathau singani thogdok yamgani mina tobiba thabakta ningba thungba watkani mi gi asoiba uraga sawningba matam oigani tang 10dagina 19 fawgi manungda karbar toba kanaba watkani wanoma sakri thangani fam hongani lowing pul suba nomba kanaba khara fangani lamda satpa kaide haksangi oinadi fai mahigi oinadi ningba thungde aduga pakhang lesabisingi oinadi haina singnagani mathangda kumbha rasi fol paikasage kumbha rasi fol gi oina tang 8tagina 4 fawbagi manungda mingonda lekiba sel tum fangani imung manung semgat sagatkani low inkhol suba nomba kanagani anoba marup fangani mari mata sawgani wanoma mai pakani lemoriba tang 10dagina 19 fawgi manungda lamtu yengba chatkani fam hongani ईश्वर की थबक थोरम द पुकनिंग संगनी हक्सांगी ओइनदि काइदे महैगी ओइनसु फजना दमक चथगनी पाखंग लेसाबि सिंगी ओइनदि हाइना सिंगनगनी असुमना ngasi मियाम द खुदोल तमजरिबा चयोलगी राशिफल सिगी इरो हेक लोइबदा मिन राशिफल मौसागुमना दमक लखुचरिबा मिन राशिफल सि ngasi की तांका सेदसु अरोइबदा दमक लखुचरि मिन राशिफल की अहान में तक की तांग 8तगिना 4 फावबगी मनुंगदा हौखिबा थौदोकी मरमदा मुक्नबा
नुंगाइनदब खरा लेगनी लमतु चटकनी मरुपनसु येकनब ओइगनी खरा सेक्शन दिबा फै सुबु नोंबा कारबार तोबसु सेल मांगनी लेमोरिबा तांग तरादगिना तराहुमदोइ फावबगी मनुंगदा लेकाइगी थबक थरमदा पुकनिंग संगनी अदुगा लोलगी मतेंग फंगबा लेगनी लोइना लोइना इमुंग मनुंग सेमगत सागतपा लेगनी फम होंगनी हक्सांगी ओइनदि ख्वांगदि खरा नुंगाइरोइ महैगी ओइनदि फजना तौगनी अदुगा पाखंग लेसाबिसिंगी ओइनदि हाइना सिंगनगनी असुमना ngasi channel asina chayol khudingi nomaijing numit khudingi thamjariba chayolgi rashifalda ngasigi tangkak oina handak laiba chayol sigi oiba tang 3 tagina 16 fawbugi oiba chayolgi rashifal asi matang saida tension janabagi tanjada logjage loibu fawbu tabi ba mani miyeng tabi bagi damak ngomkhale tena thagasaba fodokchari aina haijera kum matamna wahibata soiki balangki biyaurgasu ngapmina bagi tanjada lominaraga aikoi amato oibagi waklon makhatana damak Sangsin minaraga channel asibu makhatana aduma ekoi support to minasi habu wa family thamjaraga kunamaku amukasona kaina nabya thangni jage pinabirsi kanglai pakna yai fare